Akaswani Imphal Ningthoukhongjam Suni na pau pajari ahanbada maruoiba pau. Rajyasta Security Force na thibombugi thabak chathabada tongan ba aina tingkraba lalawlup singi mioi manga amadi drug lalonba mioi ahum fare. None jilagi lungbang Ningthoukhongjam khulgi akoibada ngase yukpung manga dagi matam kaktana Bharatiya Nagarik Suraksha Sanitya Dhara humpuhumdogi makhada mioi manga dagi hena punbada atingba thamkre amasong Rajya Mari amasung Union Territory amagi Bidhan Sabha Mikhalgi Vote Khombagi Thabak kankhalakli. Haukiba pung kun marida Rajyasta Security Force na thibombugi thabak chathabada tongan ba aina tingkraba lalawlup singi mioi manga amadi drug lalonba mioi ahum faki. Police ki pauna hai Rajyasta pamdaba thodok sing thoktanaba Security Force na singamasung tampaki mafam singda thibombugi thabak leptana chathari. Imphal jilagi Sanamaya Likai Deleba Masagi Mayumdagi KCP apunbagi mioi ama faki. Jila asigi manung chanba senjam khunuk dagisu priprak Progi mioi amasu faki. Mioi asidagi mobile phone amadi Aadhaar card phangki. Thasigi marida Imphal jilagi Palace Compound Mahabali mamangdagi UNLF gi mioi amasu faki pharaba mioi asi jiribamdagi ni hairi. Haujikna New Chekonda leibani. Numida simaktada Tengnopal jilagi Yangaubung khuldagi KYKL gi kadar ani fare. Amaromda Security Force na mayai kaiba drug ki mayukta sangsilakpa khongjang gi manung channa ngarang North AOC dagi mioi ani brown sugar gram sahumtra ni thoiga konana faki pharba mioi sing adu Bihar gi Vukshar amasung Sitamari jila dagi ni. Thasigi maridana Manipur Police na Bishnupur jila gi Kwakta dagi mioi anisu heroin number 4 yawba sapon kep trama thoiga konana faki loinana Security Force amasung Forest Department na Imphal ki manung chanba bungjang amasung chaichang singsang pareng da paksana tharamba popi pambi singyan thatuna mangan kre. Maraga sida Manipur Police na trafficking niyom kaina gari thauba singi mathakda fine thian bagi thabak chathari. Mamang thagi kunthra dagi ngarang phawbada police na punna lupa lakama lising marfunipan sangwa khongat kre hairi. None jilagi Khopum subdivision gi manung chanba Khopumda lamgi wahaudagi hingsagi thodok sing thorokpadagi ngasi ayuk pung manga dagi Khopumgi akoibada Bharatiya Nagarik Suraksha Sanitya gi dhara samu humdoi gi makhada mioi manga dagi hena punbada athingba thamkre. Jila asigi magistrate na thokpa chirol amagi matungina athingba si makhataba hukum ama thoktriba phawba Lungbang Khopum kulna konba mafam punamakta chanagani. Athingba si leiringai manungda mioi manga dagi hena punba amadi mi siba yaba khuchukulai sing paiduna chatpada athingba thamle. Masi ngakna chatnaba Khopum subdivision gi sub deputy collector yauna marinaba authority singna akanba sexual tawrang laukhatnabasu district magistrate ki cherol amana hairi. Adumoinama athingba si sarkar gi enforcement agency amadi tangai phadaba thabak thauram singi oinadi komthokkani hairi. Meitai Tribe Union na sangsilakpa khongjang gi sarukama oina ngarang Imphal ki top awang lekai da NRC pangthoklaba matung mitop khandokpagi thabak chathanabagi matangda miyamgi mifam ama pangthokre. Union ge cherolama na hai mapaldagi ain kaina mitop kaya sangsilakpana lamdam asida khundariba yellow mi singda chaitheng kaya piri maramaduna sarkar na mikok thinaba thawrang tawriba asigi mangoinana NRC soidana pangthokadabani hainasu appeal tawri. Mifamaduda saruk yaraduna Union ge Secretary Administration na hai Manipur gi tampaki lamdamda Englishingani ama amasung lisingani taramatoi gi mikok thibada hengalakliba mi masing asi kana no madi matau karamna hengalakpano haibadu ningsina yingsinba changi. Tabiriba pawasi Akaswani Imphal dagini. Rajya Mari amasung Union Territory amagi Bidhan Sabha Mikhalgi Vote Khombagi thabak kankhalakli. Tongan ba rajniti dol singna makoi gi dol singi damak voter singi pungning chingsinaba honare. BJP gi makok thongba luchingba amasung Pradhan Mantri Narendra Modi na Nokchup Bengal gi Kuch Bihar da Mikhalgi meeting amada wa ngangladuna hai Rajya sida ain leitaba amasung sarkar na mathau ningthina tawdabagi thawong ure. Mangna hai Malda da thokiba thodokta judicial officer kaya
miyamna pung kaya phajinduna thambadagi wathok hauzik Supreme Court ta masigidamak timjin humjingadauri Sri Modi na hai rajya asida nupi singi phibam phana leite sarkar asina makhoigidamak ngakpi senbiba watle haibadu uba phangle Pradhan Mantri na hai sangsad ki akhanaba mifam tha asigi 13 amasung 19 da pangthoktuna lising ani kun mapan pangthokadoriba Lok Sabha mikhalda Women's Reservation Act chatnaba khanaragani Election Commission lagriba Vidhan Sabha mikhal amasung marakki mikhal singida mari lainana tongan tonganba rajya singdagi sale yu drug amasung atai polam sing phagatpagi mamal lupa koti satruk yangkhai hele hairi Election Commission gi cherola hai rajya singi oina yengnabada nongchup Bengalna mikhalga mari lainana phagalaba polam singi mamal khwaidagi yamna wangli hauzik phawgada punna lupa koti sahum 38 yaure hairi Masigi tungda Tamil Nadu na mathangsina lupa koti samuhumdragi polam sing phagale Assam dagi lupa koti marputra taret Kerala dagi oina lupa koti yankhai nipan amasung Puducherry gina lupa koti taret phagale hairi Bharat na isingi saumusung yuhar habana sokhalaba Afghanistan da tengbangi polam sing pikre social media thagalakpa warolamada mapal thauram mantraloy na hai Handak da ikui kuidringagi mamang da Afghanistan da isingi saumusung yuhar habana laibak aduda awaba chaitheng piri Bharat na Afghanistan gi damak tongan betengbangi polam sing kitchen set hygiene kits plastic sheet tarpaulin sleeping bags amatung atai nongmada tangai fadana changba polam sing yauna tengbang khre laibak asigi waraba matamasta Bharana miyobagi minungchi yengduna piba ya betengbang sing pigani hairi Bharat Tribal Fest lisani kuntaruk ngarang nai Delhi da Lucian Crate numit 18 chumna chatharakpa festival asida tribal singi nat amadi chanabi amasung khutcha haiba uthokil Tribal Affairs Mantraloin hai festival asida tongan ba stall chani hena hangdoktuna tribal singi handicraft amasung handloom gi polam sing miyamda uthoki ngasi phongba pauche singi maroba pau singi damak hauzik Mangsatabam Premananda leire Premananda Thagachari Suni Mukhyamantri Yumnam Khemchana Jiridagi Assamda Chatuna BJP gi vote khongkhiba Ukhrugi Litanda Khulai Paiba Sing Khuthokna khiba amasung akanba security ga loinana Kongba Marugi Laifam Lenda Ira Thongni khibagi pauna ngasi phongba pausi singi maruiba pau oiri Mukhyamantri Yumnam Khemchangi Jirbam Khongchat ka mari leinaba pau sing tongan ba headline tawduna pausi ayamda fongnari pongna famdana Khemchana Jiridagi Assamda Chatuna BJP gi vote khongkre Himanta Biswana Manipur gi lolbu Assam gi associate language oina hawkhibani haina ahanba headline tawri Pawasi Huyenlan Paw Sanga Express Manipuri The People's Chronicle amasung di Sanga Express English tasu ahanba lamaida headline tawduna fongli Pawasi Sanga Express Manipuri dana lamgi cheyena bakharadagi Jiribamda ISTT Sanaba Urepuyung Tamkhidre Jiribambu Model District Oina Semgatkani Haiba Mukhyamantri Wafam Ahanba headline tawri Pawasi Sana Laibak Manipur Mail amasung Hanarol gi Thogangda Ahanba lamaida headline tawduna fongli Miut Khanbada Sel Lawdana Afaba Matik Chaba Median Sam na Uraga Thabak Tawgadaba Khalasi Haiba MP Bimol gi Wafam Ponofam da Anishuba headline tawri Pawasi Huyenlan Paw Amadi People's Chronicle dasu Ahanba lamaida Maroi Paw oina fongli Huyenlan Pawda Okram Henry na file tarokpa election petition gi wayal chathakidre Supreme Court ta High Court amasung respondent ahungi mathakta wakalakle Apex Court na High Court ta chatnabagi liberty piraga dispose tawkre haina ahanba headline tawri Naroli Thogangda CM na jirida santi thamnaba lawringai ukhulgi mafam anida kuki amadi tangkul akan mamongda nongmai kamna kre haina anishuba headline tawri Pawasi The People's Chronicle amadi The Tamelong Times tasu ahamba lamaida fongli akanba security ga loinana kongba marugi laifamda ira thongni kre DC na piba pungpham mangoinana kuki singna nongmai kaptharakre haina anishuba headline tawri Manipur Mail da security gi force na lalhauba mari fare haiba paw anishuba headline tawduna fongli MU da bomb thamjilambagi wo thodok yaningda fongdok tuna mahiroisina khongjang changsin khibagi paw amasu pawje ayamada maroiba paw oina fongba thengnari Suni Thagachari Premananda Aroibada Maroiba Paw Amuk Rajya Security Force na Thibombagi Thabak Chathabada tongan ba aina thingkraba lalo lupgi miyoi manga amadi drug lalonba miyoi ahum phare Noni Jila gi Lungbang Lungkhau Pungkol gi akoibada ngasi ayuk pung manga dagi matam kaktana Bharatiya Nagrik Suraksha Sanhitya gi dhara cham humphumdoi gi makhada miyoi manga dagi hena punbada athingba thamkre amasung Rajya Mari amasung Union Territory amagi Vidhan Sabha Mikhal gi vote komagi tabak kan khalakli pauloi jare